ꯑꯩꯒꯤ ꯁꯨꯒꯅꯨ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯂꯥꯏꯕꯛ ꯊꯤꯕ ꯉꯔꯥꯡ ꯇꯥꯡ 22ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯈꯨꯅꯧ 1/7 ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯁꯤ ꯌꯥꯝꯅ ꯅꯧꯔꯤꯕ ꯆꯍꯤ 32ꯗ ꯉꯥꯏꯔꯤ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯂꯣꯏꯔꯒ ꯅꯦꯄꯥꯜꯗ ꯃꯥ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤꯒꯨꯝꯕꯗ ꯊꯕꯛ ꯇꯧꯕ ꯅꯦꯅ ꯇꯥꯏ ꯑꯩ ꯌꯥꯝ ꯗꯤꯇꯦꯜꯗꯨꯗꯤ ꯉꯁꯥꯏꯒꯤ ꯖꯦꯁꯤ ꯃꯌꯥꯝ ꯑꯗꯩ ꯕꯟ ꯇꯧꯕ ꯈꯣꯠꯄꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯗꯨ ꯑꯩ ꯂꯧꯔꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯊꯣꯛꯈ꯭ꯔꯦ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯒ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯍꯩꯇꯅ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛꯇ ꯑꯅꯤꯔꯛ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯂꯦ ꯍꯥꯏꯗꯅ ꯚꯥꯏꯔꯦꯜ ꯑꯣꯏꯗꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯥꯕꯤꯔꯝꯃꯒꯅꯤ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤꯒꯤ ꯀꯟꯗꯦꯝ ꯇꯧꯔꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯆꯍꯤ 2.9 ꯍꯧꯈꯤꯕ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯑꯩ ꯁꯤꯒꯨꯝꯕ ꯑꯁꯤ ꯑꯅꯥꯁꯤꯗ ꯄꯣꯂꯤꯇꯤꯛꯁꯀꯤ ꯀꯔꯤꯒꯤ ꯑꯩ ꯌꯥꯝ ꯊꯝꯅꯤꯡꯗꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯁꯔꯀꯥꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯪꯕꯤꯙꯥꯟꯗ ꯄꯤꯔꯤꯕ ꯃꯥꯒꯤ ꯑꯥꯏꯟ ꯂꯣ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯑꯦꯛ ꯇꯧꯔꯒ ꯃꯗꯨꯗ ꯃꯔꯥꯜ ꯑꯗꯤ ꯂꯝꯕꯦꯟ ꯇꯨꯍꯦꯟꯕ ꯃꯌꯥꯝꯗꯣ ꯐꯥꯖꯤꯜꯂꯦ ꯍꯥꯏꯔꯒ ꯃꯗꯨ ꯂꯥꯛꯁꯜꯂꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯊꯝꯍꯧꯗꯕꯗꯒꯤ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇ ꯇꯥꯕ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯊꯪꯗ ꯍꯟꯗꯛꯀꯤ ꯉꯁꯤ ꯊꯣꯛꯏꯕ ꯆꯍꯤ 2.9 ꯁꯨꯖꯜꯂꯛꯄꯁꯤꯅꯤ ꯑꯗꯨꯅ ꯑꯇꯩ ꯌꯥꯝꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯩꯅ ꯁꯝꯂꯞꯅ ꯊꯝꯖꯔꯕꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯚꯥꯔꯠ ꯁꯔꯀꯥꯔꯁꯦ ꯃꯣꯏꯁꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯕ ꯇꯥꯏ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯕꯖꯥꯔꯕ ꯇꯧꯕꯗꯗꯤ ꯚꯥꯔꯠ ꯁꯔꯀꯥꯔꯁꯦ ꯃꯣꯏꯁꯤ ꯄꯨꯛꯆꯦꯜ ꯁꯦꯡꯗꯦ ꯃꯔꯝꯗꯤ ꯍꯤꯜꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯣꯏꯕ ꯌꯥꯏ ꯃꯣꯔꯦ ꯑꯣꯏꯕ ꯌꯥꯏ ꯇꯣꯉꯥꯟꯕ ꯀꯨꯀꯤꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯝ ꯒ꯭ꯔꯨꯞ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤ ꯌꯥꯝꯅ ꯀꯜꯂꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯍꯦꯟꯗ ꯊꯥꯗꯣꯛꯄ ꯃꯣꯏꯒ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗ ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯒ ꯍꯥꯏꯗꯅ ꯊꯥꯗꯣꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯃꯁꯤ ꯃꯇꯝꯗꯨꯒꯤ ꯂꯩꯉꯥꯛꯑꯝꯕꯗꯨꯒ ꯑꯗꯒꯤ ꯃꯇꯝꯗꯨꯒꯤ ꯂꯩꯉꯥꯛꯑꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗ ꯇꯧꯔꯤꯕ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅꯅꯤ ꯍꯥꯏꯔꯛꯏꯁꯦ ꯑꯗꯣ ꯂꯩꯔꯤꯕ ꯚꯥꯔꯠ ꯁꯔꯀꯥꯔꯁꯤꯒ ꯃꯅꯨꯡꯗ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯒꯤ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯃꯩꯇꯩꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯁꯪꯁꯥꯔꯁꯤꯗꯒꯤ ꯁꯃꯥꯖꯁꯤꯗꯒꯤ ꯃꯨꯊꯠꯅꯅꯕꯒꯤ ꯊꯥꯡꯖꯜꯂꯛꯑꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯏ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯒꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯂꯣꯅ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯇꯧꯕ ꯐꯖꯅ ꯇꯧꯔꯒ ꯗꯦꯟ ꯑꯗꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯁꯤ ꯋꯥꯛ ꯑꯥꯎꯠ ꯇꯧꯊꯣꯛꯑꯦ ꯍꯥꯏꯔꯒ ꯈꯟꯗꯣꯛꯑꯒ ꯃꯁꯦ ꯂꯣꯏꯅꯃꯛ ꯇꯥꯟꯊꯣꯛꯈꯤꯕ ꯃꯇꯝꯗ ꯁꯤꯒꯤ ꯏꯔꯥꯡꯁꯦ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯁꯨꯝ ꯆꯠꯊꯗꯅ ꯂꯥꯛꯏꯁꯦ ꯃꯁꯤꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯏꯔꯥꯡꯁꯤꯒꯤ ꯃꯔꯨꯝꯗ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯃꯁꯤꯒꯤ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯗꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯚꯥꯔꯠ ꯁꯔꯀꯥꯔꯗ ꯑꯩꯅ ꯍꯪꯅꯤꯡꯉꯤ ꯁꯤꯒꯨꯝꯕ ꯂꯥꯟꯁꯤꯒꯤ ꯃꯔꯨꯝꯗ ꯀꯔꯝꯕ ꯑꯦꯖꯦꯟꯗꯥꯅꯣ ꯅꯣꯏꯅ ꯊꯝꯃꯤꯕ ꯑꯦꯖꯦꯟꯗꯥꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯗ ꯈꯪꯍꯟꯕꯤꯌꯨ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯐ꯭री ꯍꯦꯟꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯆꯤꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯀꯔꯤꯝꯇ ꯌꯦꯡꯗꯅ ꯇꯧꯅꯤꯡꯕ ꯇꯧꯔꯣꯅ ꯊꯥꯗꯣꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯊꯣꯛꯏꯕ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯗꯨꯝ ꯂꯦꯞꯇꯅ ꯊꯣꯛꯈꯤꯅꯦꯅ ꯊꯝꯖꯒꯦ ꯃꯁꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯃꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯒꯗꯤ ꯆꯤꯡꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯁꯦ ꯃꯁꯤ ꯂꯣꯏꯁꯤꯟꯕ ꯑꯩ ꯍꯧꯖꯤꯛꯁꯨ ꯒꯚꯔꯅꯔꯗ ꯑꯩ ꯁꯖꯦꯁꯟ ꯇꯧꯖꯔꯝꯃꯤ ꯍꯧꯖꯤꯛ ꯎꯅꯕꯗꯨꯗ ꯑꯩꯒꯤ ꯏꯅꯥꯎ ꯑꯣꯅꯔꯦꯕꯜ MP ꯗꯥꯛꯇꯔ ꯕꯤꯃꯣꯜ ꯑꯩꯈꯣꯏꯖꯝ ꯏꯅꯔꯒꯤ ꯍꯧꯖꯤꯛꯁꯨ ꯂꯦꯞꯃꯤꯟꯅꯔꯤ ꯃꯥ ꯌꯥꯎꯏ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡꯒꯤ PS ꯂꯣꯀꯦꯁꯣ ꯍꯥꯟꯅꯒꯤ ꯐꯣꯔꯃꯔ ꯁ꯭ꯄꯤꯀꯔ ꯃꯥꯁꯨ ꯌꯥꯎꯏ JSCꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯈꯤꯗꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯔꯤ ꯃꯇꯥꯁꯨ ꯌꯥꯎꯏ ꯑꯗꯨꯗꯁꯨ ꯑꯩ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯃ ꯑꯣꯏꯅ ꯑꯩꯅ ꯃꯤꯠ ꯇꯧꯔꯒ ꯂꯥꯛꯆꯔꯒ ꯑꯩ ꯒꯚꯔꯅꯔꯗꯁꯨ ꯑꯩꯅ ꯍꯥꯏꯖꯔꯝꯕꯁꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ ꯁꯔꯀꯥꯔꯁꯤꯅ ꯆꯤꯡꯗ ꯃꯔꯨꯑꯣꯏꯅ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯆꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯁꯤꯡꯁꯦ ꯃꯁꯤꯒꯤ ꯑꯃꯨꯛꯇꯪ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯇꯧꯅꯅꯕ ꯑꯦꯔꯦꯟꯖ ꯑꯃ ꯇꯧꯕꯤꯌꯨ ꯑꯗꯨ ꯇꯧꯔꯕ ꯈꯛꯇꯗ ꯑꯗꯩ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯊꯃꯣꯏ ꯁꯦꯡꯕ ꯈꯛꯇꯗ ꯁꯤꯒꯤ ꯏꯁꯨꯁꯦ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯩ ꯒꯚꯔꯅꯔꯗꯁꯨ ꯁꯖꯦꯁꯟ ꯇꯧꯖꯔꯝꯃꯤ ꯑꯗꯣ ꯃꯥꯅꯁꯨ ꯃꯗꯨ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯒꯅꯤꯅꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ JSCꯒꯤꯗꯤ ꯗꯤꯃꯥꯟ ꯈꯔ ꯇꯧꯕꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠꯇꯨꯗ JSCꯗꯒꯤ ꯂꯧꯕꯤꯌꯣ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ